नमफूद फारग रिहेब सेंटर थम्बगी चनबी लाक्लिबसी थिंगबियु पाव असी ngasi nungthil phongkiba pandam pawsedagi lokhatchabane hana drug sizinarambadagi methadone maintenance therapy MMT chathaduna mahusagi punsida halakna bahonariba miyoi singbu khulai paiba miyoi kharana private rehab center kharaga manaraga nampuda pharaga rehab center da thambagi chanabi ama laklibasi thingbiyu haina lenga ki pungning singsilakle ngasi Manipur Press Club ta Manipur Users Collection Con Care Foundation Max Partner NGO Forum MNP Plus Saso User Manipur Kripa Society amade Fingodap Manipur chapter na punna sinduna pangthokpa pawgi mifam amada Manipur Users Collection gi co-chairperson KHH Basanta Kumar na hai punsigi tangka kharada aranba lambida satuna mayai ka bachinjak sizinaruraba miyoi singbo mahusagi punsida purakna bohonabada tongan ba makhalgi treatment sing sathaduna lakle maruaina rehab center sing da thamba OST chaba made methadone maintenance therapy asi panba yai hairiba treatment asi nisa sizinaba miyoi adugi leidiba chang adugi matunginna expert sing na lepane loina asigumba mahusagi punsida halakna bohonariba miyoi sing maruaina MMT chathariba miyoi sing da kanagumba khulai paiba miyoi kharana Lanai Rehab Center hangba singa manaraga nampuda pharaga makoigi center da thamna bohonarakpa yaurakliba se akanba mawongda yaningde asigumba thawong makhata na kanagumba miyoi amatana sathavigano MMT asisu Rehab Center da chathariba treatment aduga chammanai haibase khangna thabak tawbiyu loinana hiram asida laingaki mari leinaba singnasu akanba mijeng sangduna asigumba nampuda mi pharaga Rehab Center da thambagi chanabi adu thingbiyu haina su mahangna phongdokhe